Kurumjari, Image TV meeting Tabir Basingbu, Meneno Maitem Nataram Oxari, Masinu Tilipao, Pizari. Handak Pangtokiba, Board of Secondary Education Manipur, Bosem Loba High School Living Certificate Examination Lakliba Methada Haidonaba Honoragani, Sahi Asida Haidokadoriba, result Asidagi Grant System, Sanaba Hoduna, Position Holder, Tamdaro Haina, Board of Secondary Education Manipur Chairman, Akam Zoy Kumar Fondo Cray. Ngasi Babu Parada Leba, Bosem ki Conference Hall, the Pangtokiba Paugi, before Mamada Wafam Masi, Fondo Laduna, Zoy Kumar High, Tongan Baleba Kayada National Education Policy, Nebki Matungina, Mahiroi Singda, Lairamba Stress Kaya Hantare Haiduna, Position Holder, Tamdaba Asi Satnai, Manipuri Oinasu System Asi Saliba, Sahi Asidagi, Satnava Honaba, Haiduna Secretariat Education Department of Bosem ki Maikaida, Kangalak Padagi, Bosem Nasu General Body Meeting Ama. Pangthok laba matung grant system asi satnaba honaba warep laurakpani masida main ISSLC examination haiba ama amadi complementary haina leiramba duna improvement exam haiduna ani thona khaidoktuna ISSLC examination asi tharagani amaromda hairiba examination asida national amadi international gi thakda sanaba satkadaba sanaroi shinga Matam Fangzinava Toklabadi special provision for sports player gi makada exam asi pangthok tringai application nama Bosem da thaduna khanghalak laba matung sanaroi singi oina su tongana examination tha lagani haina phongdorakhi improvement exam finally NEP the high board exam to be held twice in a year. One is the main examination, another one is the improvement examination. Teacher actually, Madhumakto, Utakis, Sahidagi, Auraka, one main exam, certificate, June or July, Friday, October, among that, the capability and the improvement exam, title, library. Sukna Sahi Lishang Shina Sangshilakpa, Mating Leva, Mahiroi Putoksi Haiba Academic Campaign Gi Manung Sana, Handakstu Sukna Class 10 Gi Foundation Course Gi Free Coaching Chaturgani Haina Students Union of Kangleipaki SRD Secretary Gyanagar Namairapam Na Fongdorak D. Ngasi Wang Kaida Leba Suki Office the Pangthok Paugi Mifama Mada Mahakna Hai, Pangthokadoriba Class 10 Gi Foundation Course Asida, Laita Laira Namaram Oiraga, Mahitambada Awaba, Kudong Sadava Kaya, Mayok Nariba, Mahiroi Sing Amadi Relief Camp Talaiba, Mahiroi Sing Dahena, Kudong Sawa Pizagani, Masida Natana Apokpa, Mama Natraga, Mapa Lake Kidraba, Amadi, Mama Mapani Mak Lake Kidraba, Mahiroi Sing the Su, Kwasing Asi, Yauba the Hena, Kudong Sawa Pizagani. Kwasing Asigi form Lakliba, April Gi Tang Kun Manga Dagina, Tang Kun Trafaba, Wangkai the Leba, Suk Head Office Tat Taba Horagani, Kwasing Asi, Megi Taruktagi, Mapungfana, Suki Head Office the Hogani. Hojik Toliba Lan Asina, Fibam Satina Sokalava, Mahi Masing Tambagi Hiram Asida Awatpa, Hoba Ladiba, Miyam Asi Karamakai the Oirabasu. Saru Kara the Oirabasu, Mankatpa, Ngamnanava, free coaching Ashi Shinbani, Toliba Lan, Sigi Lan from the Hawaii Kat Kraba, Atobasing Nat Tambiramba, Atobasingi, Masa Singsu, Siliba Coaching Center, Sida, Yaunabagi, Ahenba Kudong Sava, Pigani, Masida Natana, Makoigi, Mahi Masing Tambagi, Lambida, Matampuna Makta Sukna Mateng Pang, Navasem Saduna Lady. Masida Laibak Miyam Amadi, Lambda Masida Ladiba, Mahi Loishang Kuding Magna Sagat Piu, Laikai Gi, Club Sing Amadi, Mahi Loishang Shing Namasana Sel Putokuna Matik Saba, Lairiki Mangal Fang Nabahona Zaba Ngamdrabat Tungi, Yumbiral Sing, Lairabadi Sukta Pau Pibira U, Matampuna Makta Sukna Makoigi, Mateng Pang Naba, Tonglauna Hanguna Lady, Class 10 Free Foundation Course Asi, Mahiroi Kunai Gidamak, Kanduna Impal Area Natana Tongan but District Sing the Su, Sinanaba Sem Sari, Atuba Matamda Tongan but District Sing the Su, Silak Lagani, Haina Mahakna Makata Ki. Tunglibalan Sida Koi, Tawai Takaba, Toba Singi, Assassin, so Pina, was in a Sida. Yamna Tang Tokpa Todok Oinang, see you Angan Basarana Pum, Angam Kairom Tabada, Yamna Kanna Sitkiba Nongli Nushita, Tanga Sigi Manung Sanba, Eating Kunjau, Mamang Loktak Pata, Irak Nabadagi, Nami Yamalaki Dre.
Laibok thiba thodoktuda leikhidraba ngami adugi thanga eshi manung chanba ithing maning lekai dagi khwairakpam thoi chahi yangkhaitaru apokpa yaimachau kawi hairi ngasi ayuk saurakna pung manga makhai rom tabada yamna kanna shitkhiba nonglei nungshitda hi tongduna nga faringaida nonglei nungshit silakpadagi irakna bani hairi khudakta auba mioi singna sangshinduna iraknaraba mioi adu thiba humba amadi kanbagi thabak chathaki adum oinama pung amarong kanaraba matung pung taru makhai rom tabada asibak chang oina phangba ngamkhibani hairi Mahila Kavya Mans Manipur Hodokpagi Thauram among asi Kwakatel Moirang Purialikai Leiba Dr. Khomdram Dorendra gi yumda pangthokre Thauram aduda retired IAS K Radhakumar Mahila Kavya Mans Manipur gi President Dr. KSH Subadani amadi Manipur State Social Welfare Board ki hana gi Chairperson RK Nayan Sanana mathang sitna Chief Guest President amadi Guest of Honor oina saruk yaki Thauram Mari Lainana Mahila Kavya Mans Manipur gi President Dr. KSH Subadani na Fongdorakpada Manipur gi Kachin Koyada Leiriba Nupi Singna Masana ibagi lamda Pamjaduna Ishai Shaireng Kaya iduna thamba miyamda Fongdokpadi ngamdana Leiriba Singbu Makoi gi Hai Singba Kaya adu uthokpa ngamnaba Mahila Kavya Mans asi achauba thodang ama loduna Miyamda Malemgi Nupi Singna Tauba ngamba adu uthoknaba honagani Mahila Kavya Mans asi Malemgi mafam khudingmakta leiba organization amani organization asina Nupi Singba awangba thakta thangatnaba honabada seldi leijadraba aduga masagi hai singba adudi yamda uthokpa pamba Nupi Singbu makoina iduna thamliba wareng saireng sing adu miyamda fanghannaba honagani haiki asigumba sairengi platform ama pridhivigi arena da linkatpa asini ada manipura tawkadoriba asina ekoigi lojing loya da leiba lariti khongjadriba aduga yamna phawraba kavita iba adu khaki nattebida lojing loya da leiba sayeng da pamjaba aduga kenoina iragadi thamjagiba mi singase ekoina hawdoga singthoga masi platform sida yahonbane Yeknaba masak khangda fawbada ekhoi masel onsinaduna leibagi matam natre lamdam asida leiriba CSO kari gi tumina leiriba no oirakliba mawong asina ekhoi gi tung lamsat mutkibagi akiba ama fawrakle masidagi kannanaba CSO gi luchingba sing thokpiraklo thawai mirel sumatung inuna thodang lorage haina thawai mirel gi ko convener P Sanahanbina Fongdorakli ngasi Manipur Press Cup ta pangthokpa pawgi mifam amada mahakna hai haukiba chahi lishingani kulhumdoi gi me dagi hoduna kuki narco terrorist singna satharakhiba tamthiraba lanpham aduna maram oiduna ngasi di iramdam asi adungai chahi taret kuntak khibagum kuntak lan siraba lamdam ama oiduna kham thengna ware matang kuina tumluraba ireicha sing amadi ICU da leiraba maibana khut tharaba anaba amagi pangkhak oiraba ifurup asibu kanjana bagi damak thawai mirel na ngasi fawba ngamjaba thodang kaya loduna luraba tanpham kaya mayong naduna lakli iramdam asigi awaba mayong nariba loijing loya da leiriba mafam kaya da satuna angamba thakta mateng pangduna lakli loidana laingak na sinba relief camp kaya da su ana layeng amadi arai leita kaya lepa leitana honaduna lakli ifurup asi tungi iraibak iromdom lepsaba ngamnanaba Thawai Mirel na ahing taibang khangdana honajari ngai talak asida ngasi iramdam asida oirakliba oihaningdaba wathok lanthok sing asi da Thawai Mirel na asuki matik nungnang bo fawi yeknabagi sarau langda thuduna aikhoi masel onsinaduna amana amagi asoiba thinaduna amana amada maral kaya pisinaduna yeknabada onsingadaba nomai maton aikhoi maselda onsinnabagi pau kaya lepalaitana tarakli asigumba tanfam asida iraiba iramdam asida leiriba iramdam ifurup kidama leiviriba CSO khudingma thokpiraktuna amatta oiba kok sungsinnaduna yeknaba kanano masak khangminnabaga loinana mutkigadaba ifurup asibu kanbada amatta oiba thodang lominnarasi haina thawai mirelna iraiba iramdam ikai khumnazaraba CSO khudingmakki luchingmasingda haijari haina fongdokhi asigumba oihaningdaba akoi masel osanabagi thokdo wathok asi tawhanbigano tabada numaitaba si tawhanbigano akoi masel amatta oina sungsinaduni baleba kanna buhanamina ba haiba thongna asinatana iramdam kannanabagi akoi pangal leite maram aduna
lamdam asina lei ba cheso jawa sa ba cheso le bi ba ko sa mara hana tapi bo ngam gi mai be ku pa wa akhang hai me le bi do ji kari do ki tumina le bi no ojik patam chare to pi ro tumina le bi ro no ko sunna tu inja ge kari to si ge hai do ko ko ama ta ko ina le bi na ka iram da ba si ko kan mina si yang na ba sa khanga ba ta ko ba se ko jana bi thabak se ka si ko numi si de ge le pi o ngarang numidang pung mapan makhai taramdai da sakhang daba gari macha tongduna lakpa anina singjamai mathak thoksom laikai da leiba imagi mairagi convener thoksom sujata gi yumda nongmai kapsilam le hairi ba thodok asi kanana kari gi damak satharamano haiba khangba ngamdri thodok aduda asok apandi yaukide hairi thodok adugi matangda pendaba phongdok laduna thoksom sujata na hai ngasi fawda kanagumba amatagi maikai da leptuna wangang khibasu leite lamdam asi praja sing awawa kaya sing adubu puthokuna awawa sing adubu koknanaba haizaba khaktani masina akaiba ama oiragadi aigi yumda lakpiro wari fazana sanaminasi adubu ngasi gi thawong asidi yamna pende lamdam asigi ima singna iramdam asigi damak thoklakliba kayabu angamba thakta honaduna mateng tawduna lakbani adubu mama oibi singda amuk makhoina onsillaga asigumba thawong ama satharakpa asi matungda amuk hanna tawbiganu amadi kanagumba ima amadasu sathabiganu thawdok asina aroiba ohenbiu phongdokhi sibokta imana ngasingang ba matanda amatagi side to nga ngamrete edi as a praja wa handana ba praja gi awa bu kitang da su tanba ngamna ba haidana praja gi matungina haina kholaw du puthokjabani ado masina aina akai bane haraga di nola o imaga punna wai sanasi fazana thaminaraga noi apamba kaino do hairaro sumaina to honbase matung no haidedi thokre ato po mama ato po imong manung da su masugum basi to honingde ngasina last oil haiba poto imana ngasi laiba no khoi gi makhom da su aina hairi sini Kuki nupi ani gi video viral case ka mari lainana fakiba Imphal East district ki nungbrang mayai lekai dagi namerakpam kiran namadi khul asida thabak studuna leiba pukri hongbam suranjoibu athuba matamda thadopiu haina ngasi nungbrang khulda miyamna wakat mifam famduna khongjang changsin kre khongjang adu nungbrang gi nungbrang thumkhong lairembi youth club amadi maira paibi singna sinduna thumkhong lairembi community hall da chathakibani khongjang aduga mari lainana nungbrang apunba maira paibi gi secretary sadopam sunitana mamang sahi gi me ahumdagi haurakliba lan asida kuki singna maitai macha kaya mihathina hatkre kaya amana ngasi fawba haksang fangdri asigumba kuki singi ka hen ma thawong asida chenaba mioi singbuna ngasi faw fadana leiraga kuki nupi ani gi video viral ga mari lainana khul asidagi fakhiba mioi ani asi yaningde hairiba mioi animak thodok asida hakthengnana chenaba natte suknadagi mobile phone da video adubu yengluba ngaktani adubu hairiba video viral adudi manipur khaktana tana malem gi tongan ba miyam nasu yengnakraba ngaktani asumna miyam pumbada leiraba video asigi damak mara leiba mioibu fabagi mahutta ayengba mi oina faba asi yaningde maram asina thodok asida police na fajinduna thamliba mara leitaba mioi singbu khudakta thadopiu haiki makhatana hariba ngang asi atuba matamda sakana condition amata yaudana thadopiro hariba nga singasi mara leijadaba angangbu ngasi bawba smaina phajala thambibase akoi aduki matik nungaijade imung manungi awabagi saru akoi yengba ngamjade maram aduna sarkarna state na masigi thawongasi yaningde haibado akoi phungdokjabani maram aduna ngang asi atuba matamda ngang sing hariba ngang sing video viral da jenariba ngang sing ase atuba matamda condition yaudana sarkarna thadokpiro haiba wafamse thamjari Amaromda khongjang aduda saruk yakiba nungbrang thumkhong lairembi youth club ki president angauton khumanna police na fakiba mioi ani asi makhoina masa gi imung manung puri bani mara leitaba mioi ani asibu police na fakiba asina maram oiraga khul leikaina imung ani asibu yengsinduna lakli adubu hairiba leikai gi mateng asi jahi supop pangbadi ngamloidabagi phibamda leiri masigi mathakta ani fakiba asina maram oiraga imung manungi mioi singdasu thawai nungai tabana thokanidaba thodok sing tholakadra haibagi akibasu leire maram asina lainga ki mari lainaba singna thodok asigi mari lainana fariba sing adu athuba matamda thadopiu haiki asina magi imung asi
ꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯝꯕꯗꯒꯤ ꯂꯩꯀꯥꯏꯁꯤꯅ ꯃꯈꯣꯏꯁꯦ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯃꯥꯏꯔꯕ ꯀꯤꯔꯟ ꯒꯣꯃꯦꯟꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯊꯥꯗꯣꯛꯄꯤꯔꯛ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯑꯗꯨ ꯒꯣꯃꯦꯟꯅ ꯄꯨꯒꯗꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ